2023ꯒꯤ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯉꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯔꯀꯠ ꯔꯥꯁꯤꯀꯣ ꯀꯔꯀꯠ ꯔꯥꯁꯤꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯀꯦꯟꯁꯔ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯔꯒꯅ ꯀꯔꯀꯠ ꯇꯤꯟꯗꯣ ꯀ꯭ꯔꯦꯞꯇꯣ ꯑꯗꯨꯗꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯦ ꯀꯩꯀꯩ ꯂꯩꯒꯦ ꯊꯕꯛ ꯏꯪꯈꯥꯡꯒꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯁꯦꯜ ꯊꯨꯝꯒꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯑꯗꯨꯒ ꯑꯉꯥꯡꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗ ꯍꯥꯏꯗꯤ ꯀꯔꯝꯕ ꯄ꯭ꯔꯣꯐꯦꯁꯟꯅ ꯆꯥꯟꯅꯒꯗꯒꯦ ꯈꯣꯠꯀꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯀꯩ ꯒꯥꯏꯗꯦꯟꯁ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯣ ꯑꯩꯅ ꯍꯟꯗꯛꯀꯤ ꯂꯧꯊꯣꯛꯄꯁꯦ ꯍꯥꯏꯗꯤ ꯀꯥꯔꯠ 5 ꯂꯧꯊꯣꯛꯄꯅꯦꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤꯁꯦ ꯆꯍꯤꯒꯤꯁꯦ ꯑꯗꯨꯒ ꯑꯃꯃꯝꯁꯨ ꯁꯦꯝꯃꯦꯅ ꯂꯣꯏꯅꯃꯛ ꯑꯃꯃꯝ ꯁꯦꯝꯕꯁꯤꯗ ꯍꯥꯏꯗꯤ 15 ꯃꯤꯅꯠꯁꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯂꯧꯔꯦꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯃꯗ ꯔꯥꯁꯤ ꯑꯃꯗ 15 ꯃꯤꯅꯠꯁꯀꯤ ꯇꯥꯏꯞꯇꯀꯣ 10 to 15 ꯃꯤꯅꯠꯁꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯁꯤꯗꯒꯤ 5 ꯂꯧꯊꯣꯛꯄꯤꯔꯁꯤꯀꯣ 2 3 4 5 ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯁꯦꯀꯣ ꯀꯥꯔꯠꯁꯦ ꯅꯍꯥꯟ ꯍꯥꯏꯗꯤ ꯃꯃꯥꯡꯒꯤꯗ ꯌꯦꯡꯈꯤꯕ ꯑꯃꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯞ ꯇꯧꯅ ꯂꯥꯛꯑꯦ ꯁꯤꯗ ꯂꯩꯔꯦꯀꯣ ꯀꯥꯔꯠꯁꯦ ꯑꯗꯣ ꯑꯍꯥꯟꯕ ꯍꯥꯏꯗꯤ ꯍꯧꯈꯤꯕ ꯆꯍꯤꯗꯒꯤ ꯍꯧꯔꯁꯤꯀꯣ ꯍꯧꯈꯤꯕ ꯆꯍꯤꯁꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅꯅꯀꯣ ꯍꯥꯏꯗꯤ ꯅꯍꯥꯟ ꯃꯃꯥꯡꯒꯤꯗ ꯁꯤꯁꯦ ꯃꯦꯁꯀꯤꯗꯁꯨ ꯁꯨꯃꯥꯏꯅ ꯂꯥꯛꯈꯤꯒꯨꯝ ꯇꯧꯕꯅꯦ ꯁꯤꯒꯤ ꯀꯥꯔꯠꯁꯦꯀꯣ ꯑꯩꯉꯣꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯊꯥꯖꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯊꯥꯖꯗꯅ ꯃꯥꯡꯕ ꯈꯣꯠꯄꯁꯦ ꯈꯔ ꯇꯧꯈꯤꯀꯣ ꯑꯗꯨꯒ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯃꯥꯡꯕꯗꯨꯅ ꯍꯦꯟꯃꯟꯗꯅ ꯑꯃꯒ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯉꯣꯟꯗ ꯊꯕꯛ ꯂꯥꯛꯄ ꯃꯇꯝꯗꯀꯣ ꯑꯩꯉꯣꯟꯗ ꯊꯕꯛ ꯂꯥꯛꯄ ꯃꯇꯝꯁꯤꯗꯀꯣ ꯑꯩꯗꯣ ꯎꯕ ꯐꯪꯈꯤꯗꯕꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯂꯨꯞꯁꯜꯂ ꯂꯩꯈꯤꯕꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯉꯣꯟꯗ ꯄꯣꯠ ꯑꯐꯕ ꯂꯥꯛꯄ ꯃꯇꯝ ꯍꯥꯏꯗꯤ ꯋꯥꯈꯜ ꯐꯅ ꯈꯟꯕ ꯉꯝꯈꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯒꯤ ꯁꯤꯒꯤ ꯄꯣꯠꯁꯦꯀꯣ ꯍꯥꯏꯗꯤ ꯍꯣꯞ ꯂꯣꯏꯅ ꯀꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯀꯩꯅꯣꯝꯃ ꯈꯜꯂꯝꯃꯒ ꯍꯥꯏꯗꯤ ꯐꯪꯈꯤꯗꯕ ꯈꯣꯠꯈꯤꯗꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯅ ꯍꯣꯞ ꯀꯩꯀꯥ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯁꯥꯒꯠꯂꯝꯕ ꯑꯁꯥ ꯀꯔꯤ ꯀꯔꯥ ꯂꯣꯏꯅꯃꯛ ꯀꯥꯏꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯈꯤꯀꯣ ꯑꯗꯣ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗꯒꯁꯨꯀꯣ ꯑꯗꯨꯝ ꯈꯤꯇꯪ ꯁꯦꯠꯅ ꯈꯥꯏꯅꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯒ ꯏꯟꯊꯤ ꯅꯨꯡꯉꯥꯏ ꯉꯥꯡꯅꯗꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯑꯗ ꯈꯤꯇꯪ ꯏꯁꯥ ꯏꯊꯟꯗꯁꯨ ꯑꯃꯨꯛꯃꯨꯛꯁꯨ ꯔꯤꯒ꯭ꯔꯦꯠꯀꯁꯨ ꯆꯥꯔꯛꯑꯝꯒꯅꯤꯀꯣ ꯔꯤꯒ꯭ꯔꯦꯠ ꯆꯥꯔꯛꯄ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯗꯣ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯗ꯭ꯔꯒꯁꯨ ꯐꯒꯗꯕꯅꯤꯀꯣ ꯏꯕꯥꯅꯤꯗꯣ ꯐꯖꯅ ꯂꯩꯅꯕ ꯈꯣꯠꯅꯕ ꯀꯥꯏꯅꯀꯣ ꯍꯥꯏꯗꯤ ꯏꯁꯥ ꯏꯊꯟꯗ ꯑꯃꯨꯛꯃꯨꯛ ꯐꯤꯜ ꯇꯧꯔꯛꯄꯗꯣꯀꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯀꯣ ꯑꯗꯣ ꯁꯤꯁꯦꯀꯣ ꯁꯤꯁꯤꯅ ꯍꯧꯈꯤꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯁꯤꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯤꯅꯒ ꯍꯥꯏꯗꯤ ꯕꯤꯁ꯭ꯋꯥꯁ ꯃꯥꯡꯍꯜꯂꯝꯕ ꯈꯣꯠꯄꯁꯨ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤꯁꯦꯀꯣ ꯑꯗꯣ ꯕꯤꯁ꯭ꯋꯥꯁ ꯃꯥꯡꯍꯜꯂꯝꯕ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯃꯅꯤꯡꯗꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯣ ꯑꯃꯈꯛ ꯌꯥꯝ ꯊꯥꯖꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯉꯣꯟꯗ ꯑꯦꯇꯦꯛꯀꯨꯝꯕ ꯇꯧꯔꯛꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯋꯥꯕꯁꯦ ꯑꯗꯨꯝ ꯈꯔꯗꯤ ꯐꯖꯅ ꯋꯥꯈ꯭ꯔꯦꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯑꯗꯣ ꯁꯤꯗ ꯂꯣꯏꯔꯕꯒꯨꯝꯕꯅꯦ ꯑꯃꯔꯣꯝꯗꯀꯣ ꯍꯥꯏꯗꯤ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏꯔꯒꯨꯝꯕꯅꯦ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯁꯦꯀꯣ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯁꯦ ꯍꯥꯏꯗꯤ ꯐꯕ ꯈꯣꯠꯄ ꯑꯣꯏꯅ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯃꯤꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯛꯈꯤꯕ ꯈꯣꯠꯈꯤꯕ ꯍꯥꯏꯗꯤ ꯑꯃꯈꯛ ꯂꯩꯅ ꯋꯥꯕꯗꯒ ꯍꯥꯏꯔꯗꯤ ꯀꯝꯊꯦꯡꯅꯒ ꯋꯥꯈꯤꯕ ꯀꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈ꯭ꯔꯦꯕ ꯑꯃꯈꯛ ꯑꯗꯣ ꯁꯤꯗꯀꯣ ꯍꯥꯏꯗꯤ ꯂꯥꯛꯇꯧꯔꯤꯕ ꯃꯇꯝꯁꯤꯗꯗꯤꯀꯣ ꯍꯥꯏꯗꯤ ꯑꯐꯕꯁꯨ ꯄꯤꯔꯤꯕ ꯁꯤꯗꯀꯣ ꯑꯗꯨꯒ ꯑꯃꯅ ꯀꯩ ꯍꯥꯏꯒꯦ ꯍꯥꯏ ꯀꯥꯟꯗ ꯍꯧꯖꯤꯛ ꯍꯣꯏ ꯍꯥꯟꯅ ꯅꯨꯡꯉꯥꯏꯔꯛꯇꯅ ꯂꯩꯕꯅꯤꯅ ꯍꯥꯏꯗꯤ ꯃꯃꯥꯡꯗꯒꯤ ꯅꯨꯡꯉꯥꯏꯔꯛꯇꯅ ꯂꯩꯕꯅꯤꯅ ꯍꯥꯏꯗꯤ ꯊꯥ ꯑꯃꯗ ꯍꯦꯛꯇ ꯍꯥꯏꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯌꯣ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧ ꯍꯥꯏꯕꯗꯨꯗꯤ ꯌꯥꯗꯦꯅꯀꯣ ꯆꯦꯟꯖ ꯇꯧꯕ ꯑꯃꯗꯤ ꯆꯪꯉꯤꯅ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯆꯦꯟꯖ ꯇꯧꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯗꯤ ꯃꯤ ꯑꯃ ꯂꯥꯛꯑꯒ ꯆꯦꯟꯖ ꯇꯧꯕꯤꯒꯗꯕꯅꯤꯀꯣ ꯑꯩ ꯏꯁꯥ ꯏꯊꯟꯗ ꯑꯩ ꯋꯛ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯩꯉꯣꯟꯗ ꯏꯁꯥ ꯏꯊꯟꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯊꯣꯠꯁꯇ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯑꯩꯅ ꯈꯟꯖꯒꯗꯕꯅꯦ ꯑꯩꯅ ꯇꯧꯖꯒꯗꯕꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦꯀꯣ ꯑꯗꯣ ꯁꯤꯗꯀꯣ ꯍꯥꯏꯗꯤ ꯒꯥꯏꯗꯦꯟꯁꯁꯦ ꯑꯃꯨꯛ ꯍꯥꯏꯗꯤ ꯁꯤꯗ ꯑꯃꯅ ꯀꯩ ꯍꯥꯏꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯈꯟꯖꯟꯒꯅꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯥꯏꯗꯤ ꯁ꯭ꯇ꯭ꯔꯦꯁ ꯌꯥꯝꯅ ꯂꯧꯒꯅꯣ ꯍꯥꯏꯗꯤ ꯑꯦꯟꯖꯥꯏꯇꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯆꯤꯟꯇꯥ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇꯧꯒꯅꯨ ꯁ꯭ꯇ꯭ꯔꯦꯁ ꯌꯥꯝꯅ ꯂꯧꯒꯅꯨꯀꯣ
ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯒꯅꯨ ꯍꯥꯏꯕ ꯁꯤꯗ ꯍꯥꯏꯗꯤ ꯈꯤꯇꯪꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯆꯠꯍꯟꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯆꯠꯍꯟꯈꯤꯕ ꯇꯝꯃꯨꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯩꯈꯤꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯗ ꯍꯥꯏꯇꯥꯔꯦꯀꯣ ꯈꯟꯖꯟꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯐꯕ ꯈꯟꯕ ꯐꯠꯇꯕ ꯈꯟꯕ ꯑꯩꯅ ꯑꯗꯨꯝ ꯍꯥꯏ ꯅꯨꯡꯇꯤꯒꯤ ꯑꯅꯝꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣꯁꯇ ꯑꯩꯅ ꯍꯥꯏꯅꯀꯣ ꯐꯅ ꯈꯜꯂꯣꯏꯅ ꯐꯠꯇꯅ ꯈꯜꯂꯒꯗꯤ ꯐꯠꯇꯕꯗꯣ ꯑꯣꯏꯅ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯔꯒ ꯂꯥꯛꯀꯗꯕ ꯑꯩꯈꯣꯏꯅ ꯄꯨꯔꯅꯤꯃꯥ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯐꯅꯕꯒꯤꯗꯃꯛꯇ ꯑꯩ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯖꯕꯅꯤ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯃꯦꯅꯤꯐꯦꯁ ꯇꯧꯕꯅꯤꯅ ꯑꯗꯨꯝꯕꯗꯅ ꯍꯥꯏꯗꯤ ꯑꯐ ꯑꯐꯕ ꯋꯥꯈꯜ ꯃꯌꯥꯝ ꯈꯜꯂꯒ ꯃꯦꯅꯤꯐꯦꯁ ꯇꯧꯔꯒ ꯑꯇꯩ ꯃꯇꯝꯗꯅ ꯍꯥꯏꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯩꯅ ꯈꯟꯕꯗꯨꯗꯤ ꯉꯁꯥꯏꯒꯤ ꯌꯨꯅꯤꯚꯔꯁꯁꯤꯅꯗꯤ ꯈꯪꯕ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯤꯁꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯅꯤꯚꯔꯁꯁꯤꯅꯗꯤ ꯈꯟꯕ ꯅꯠꯇꯦ ꯑꯩꯅꯦꯀꯣ ꯁꯤꯁꯦ ꯁꯤ ꯑꯩꯅꯦꯕ ꯑꯩꯁꯤꯅ ꯍꯥꯏꯇꯥꯔꯦ ꯑꯩꯁꯤꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯦꯕ ꯉꯁꯥꯏ ꯌꯨꯅꯤꯚꯔꯁꯤꯅ ꯃꯥꯅ ꯈꯜꯂꯤꯁꯦ ꯊꯨꯡꯍꯜꯂꯁꯦ ꯀꯥꯏꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯇꯧꯔꯛꯄꯗꯣ ꯑꯃꯈꯛ ꯊꯥꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯋꯥꯈꯜ ꯈꯟꯕ ꯃꯇꯝꯗꯁꯨ ꯈꯟꯊꯔꯒ ꯈꯟꯕꯤꯌꯣꯕ ꯍꯥꯏꯗꯤ ꯑꯩ ꯐꯠꯇꯕ ꯈꯟꯕ ꯌꯥꯗꯦꯀꯣ ꯋꯥꯈꯜꯁꯦ ꯃꯤꯒꯤꯗꯃꯛꯇ ꯐꯠꯇꯕ ꯈꯟꯕꯁꯨ ꯌꯥꯗꯦꯀꯣ ꯍꯥꯏꯅꯀꯣ ꯍꯥꯏꯗꯤ ꯑꯩ ꯏꯁꯥ ꯈꯛꯇꯪꯒꯤ ꯅꯠꯇꯕꯤꯗꯀꯣ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯕ ꯃꯤ ꯑꯃꯁꯨ ꯂꯩꯔꯦꯅ ꯈꯜꯂꯁꯦꯕ ꯃꯥꯒꯤ ꯃꯔꯝꯗ ꯐꯥꯎꯕ ꯍꯥꯏꯗꯤ ꯐꯠꯇꯕ ꯈꯟꯒꯅꯣꯕ ꯑꯩꯁꯨ ꯐꯒꯦ ꯃꯥꯁꯨ ꯐꯁꯅꯨ ꯍꯥꯏꯅ ꯈꯟꯗꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯀꯥꯔꯠꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯂꯥꯛꯑꯦꯀꯣ ꯁꯤꯃꯗꯤ ꯑꯗꯣ ꯁꯤꯗꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯍꯥꯏꯗꯤ ꯃꯦꯔꯦꯖꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯒꯅꯤꯀꯣ ꯍꯥꯏꯗꯤ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕ ꯂꯩꯒꯅꯤ ꯏꯃꯨꯡꯗ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯐꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯅꯤꯀꯣ ꯍꯥꯏꯗꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯁꯨꯀꯣ ꯍꯟꯗꯛ ꯆꯍꯤꯁꯦ ꯍꯥꯏꯗꯤ ꯃꯄꯥꯟꯗꯒ ꯂꯩꯕ ꯃꯤ ꯂꯩꯔꯒꯗꯤꯀꯣ ꯃꯄꯥꯟꯗ ꯂꯩꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯋꯥꯏꯐꯀ ꯑꯩꯒꯤ ꯑꯉꯥꯡꯒꯅ ꯌꯨꯝꯗ ꯂꯩꯍꯧꯔꯦ ꯀꯥꯏꯅ ꯈꯜꯂꯁꯦꯕ ꯍꯥꯏꯗꯤ ꯃꯇꯝ ꯁ꯭ꯄꯦꯟ ꯇꯧꯕꯤꯌꯣ ꯆꯠꯂꯒ ꯚꯦꯀꯦꯁꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯆꯠꯂꯒꯅꯤ ꯍꯥꯏꯗꯤ ꯃꯣꯏꯒ ꯃꯇꯝ ꯁ꯭ꯄꯦꯟ ꯇꯧꯕꯤꯌꯣꯀꯣ ꯌꯥꯔꯒꯗꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯌꯥꯁꯨ ꯌꯥꯒꯅꯤꯀꯣ ꯍꯟꯗꯛ ꯆꯍꯤꯁꯦꯀꯣ ꯍꯥꯏꯗꯤ ꯍꯟꯗꯛ ꯆꯍꯤꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯁꯤꯗ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯈꯣꯠꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝꯕꯗꯨꯅ ꯁꯥꯏꯠ ꯑꯃꯗ ꯂꯩꯈ꯭ꯔꯦꯅꯀꯣ ꯑꯗꯨ ꯁꯤꯗꯁꯨ ꯍꯥꯏꯗꯤ ꯑꯐꯕꯁꯨ ꯃꯤꯛꯁ ꯇꯧꯔꯒ ꯂꯥꯛꯏꯗꯅ ꯂꯥꯛꯄꯁꯦꯀꯣ ꯃꯤꯛꯁ ꯇꯧꯔ ꯂꯥꯛꯄꯅꯤꯅꯀꯣ ꯍꯥꯏꯗꯤ ꯁꯤꯗꯀꯣ ꯍꯥꯏꯗꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟꯁꯀꯨꯝꯕ ꯍꯔꯥꯎ ꯇꯌꯥꯝꯕ ꯈꯣꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯦꯕ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯛꯀꯅꯤꯀꯣ ꯑꯗꯣ ꯁꯤꯗꯀꯣ ꯔꯤꯖꯜꯠꯁꯦꯀꯣ ꯍꯥꯏꯗꯤ ꯅꯪꯅ ꯅꯍꯥꯟꯈꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯔꯤꯖꯜꯠꯁꯦ ꯑꯩꯅ ꯃꯃꯥꯡꯗ ꯀꯩꯀꯩ ꯑꯩꯅ ꯑꯐꯕ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯀꯩꯅꯣꯒꯨꯝꯕ ꯂꯩꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯔꯤꯇꯔꯟꯗꯣ ꯐꯖꯅ ꯑꯗꯨꯝ ꯂꯥꯛꯀꯅꯤꯀꯣ ꯁꯝ ꯀꯥꯏꯟ ꯑꯣꯐ ꯏꯟꯚꯦꯁꯃꯦꯟ ꯇꯧꯈꯤꯕꯅꯦꯅ ꯈꯜꯂꯁꯦ ꯃꯤꯒꯤꯗꯃꯛꯇ ꯐꯅ ꯇꯧꯈꯤꯕꯅꯦ ꯈꯜꯂꯁꯦꯀꯣ ꯃꯤꯗꯨꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝꯃ ꯔꯤꯇꯔꯟꯒꯨꯝꯕ ꯄꯤꯕꯤꯔꯛꯄ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯏꯟꯚꯦꯁꯃꯦꯟꯒꯨꯝꯕ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯥꯒꯤ ꯔꯤꯋꯥꯔꯗꯀꯨꯝꯕ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯨꯝꯕꯁꯨ ꯑꯣꯏꯀꯣ ꯊꯕꯛ ꯇꯧꯕ ꯈꯣꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤꯀꯣ ꯑꯩꯒꯤ ꯋꯥꯔꯀꯤꯡ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯋꯥꯔꯀꯤꯡ ꯄ꯭ꯂꯦꯁ ꯑꯗꯨꯝꯕꯗꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯀꯔꯤꯌꯔꯁꯦ ꯁꯦꯇꯤꯁꯐꯦꯛꯁꯟ ꯌꯥꯝ ꯐꯪꯒꯅꯤꯀꯣ ꯍꯟꯗꯛ ꯆꯍꯤꯁꯦ ꯀꯔꯤꯌꯔꯁꯦ ꯁꯦꯇꯤꯁꯐꯦꯛꯁꯟ ꯌꯥꯝ ꯐꯪꯒꯅꯤ ꯍꯥꯏꯗꯤ ꯑꯩꯅ ꯍꯦꯛ ꯄꯥꯝꯕꯗꯣ ꯑꯗꯨꯝ ꯐꯪꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯊꯕꯛ ꯇꯧꯔꯒ ꯂꯩꯕ ꯃꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯇꯣꯂꯣꯞ ꯍꯦꯟꯒꯠꯄ ꯄ꯭ꯔꯃꯣꯁꯟ ꯂꯥꯛꯄ ꯑꯗꯒꯤ ꯖꯣꯕ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯔꯦꯒꯨꯂꯔꯒ ꯇꯥꯗꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅꯒ ꯂꯩꯔꯒꯗꯤ ꯁ꯭ꯇꯦꯕꯜ ꯑꯣꯏꯌꯣ ꯈꯣꯠꯂꯣ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅꯁꯨ ꯂꯩꯔꯤꯀꯣ ꯑꯗꯣ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗꯀꯣ ꯄꯩꯁా ꯅꯨꯡꯁꯥꯒꯤꯁꯦ ꯏꯝꯄ꯭ꯔꯨꯚ ꯌꯥꯝꯅ ꯑꯣꯏꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯍꯥꯏꯔꯒꯗꯤꯀꯣ ꯃꯃꯥꯡꯗꯕꯨꯗꯤ ꯉꯁꯥꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯃ ꯂꯩꯔꯒꯁꯨ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯍꯥꯏꯗꯤ ꯐꯧ ꯍꯥꯏꯅꯁꯨ ꯍꯥꯏꯌꯦꯕ ꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯌꯨꯝ ꯀꯩ ꯄꯥꯟꯕꯕꯨꯗꯤ ꯄꯤꯖꯔꯦꯅ ꯃꯁꯥꯒꯤ ꯑꯗꯨꯒ ꯑꯃꯁꯨ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯌꯨꯝ ꯀꯩ ꯁꯥꯕ ꯈꯣꯠꯄ ꯑꯃꯁꯨ ꯂꯩꯀꯣ ꯌꯨꯝ ꯀꯩ ꯁꯥꯕ ꯈꯣꯠꯄ ꯍꯥꯏꯔꯒꯗꯤ ꯁꯤꯗꯗꯤ ꯎꯔꯝꯃꯔꯣꯏꯀꯣ ꯁꯤꯒꯤ ꯀꯥꯔꯠꯁꯤꯒꯤ ꯃꯅꯤꯡꯁꯤꯗꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯁꯜ ꯀꯥꯏꯅꯒ ꯂꯩꯕꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯃꯦꯟꯁꯟꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤꯗ ꯌꯨꯝꯒ ꯂꯩꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯌꯨꯝ ꯀꯩ ꯁꯥꯕ ꯈꯣꯠꯄ ꯑꯃ ꯄꯤꯀꯣ ꯌꯨꯝ ꯀꯩ ꯈꯛꯇꯪ ꯁꯥꯕ ꯈꯛꯇꯪ ꯅꯠꯇꯕꯤꯗꯀꯣ ꯑꯩꯈꯣꯏꯗꯤ ꯒꯥꯔꯤꯒꯨꯝꯕ ꯂꯩꯒꯦ ꯈꯣꯠꯀꯦ ꯀꯥꯏꯅꯒ ꯁꯨꯝ ꯄ꯭ꯂꯥꯟꯒ ꯍꯥꯟꯅꯗꯒꯤ ꯇꯧꯔꯒ ꯂꯩꯕ ꯒꯥꯔꯤ ꯂꯩꯕ ꯀꯥꯏꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯒꯥꯔꯤ ꯂꯩꯕꯗꯤ ꯉꯝꯗꯦꯅ ꯑꯗꯨꯝꯕꯒ ꯄ꯭ꯂꯥꯟ ꯂꯩꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯍꯥꯏꯗꯤ ꯒꯥꯔꯤꯒꯨꯝꯕ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯝꯕꯁꯨ ꯑꯗꯨꯝ ꯐꯖꯅ ꯄꯤꯔꯤꯀꯣ ꯑꯗꯣ ꯁꯤꯗ ꯁꯤꯡꯒꯜꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯏꯁꯥ ꯏꯊꯟꯗꯀꯣ ꯍꯥꯏꯗꯤ ꯏꯊꯟꯗ ꯂꯩꯔꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤꯡꯒꯜ ꯑꯣꯏꯅ ꯑꯗꯨꯝ ꯍꯔꯥꯎꯔꯒ ꯂꯩꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩ ꯃꯤ ꯈꯪꯅꯕ ꯂꯩꯇꯦ ꯀꯥꯏꯅ ꯅꯨꯡꯉꯥꯏꯇꯕꯗ ꯍꯥꯏꯗꯤ ꯏꯊꯟꯗ ꯍꯥꯏꯗꯤ ꯕꯤꯡ ꯑ ꯁꯤꯡꯒꯜ ꯍꯥꯏꯗꯤ ꯁꯤꯡꯒꯜ ꯑꯣꯏꯅ ꯍꯥꯏꯗꯤ ꯍꯦꯞꯄꯤ ꯑꯣꯏꯔꯒ ꯂꯩꯊꯣꯛꯄꯗꯣ ꯃꯣꯏꯁꯦꯀꯣ ꯑꯗꯣ ꯃꯣꯏꯗꯒꯤ ꯍꯥꯟꯅꯒꯤ ꯄꯥꯁꯇꯒꯤ ꯃꯤ ꯍꯜꯂꯛꯑꯣ ꯍꯥꯏꯕ ꯑꯗꯨꯝ ꯂꯩꯀꯣ ꯍꯥꯏꯗꯤ ꯄꯥꯁꯇꯒꯤ ꯃꯤ ꯍꯜꯂꯛꯄ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯃꯔꯨꯞꯀꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤ ꯅꯠꯇ꯭ꯔꯒ ꯏꯃꯥꯟꯅꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕꯁꯨ ꯂꯣꯏꯅꯧ ꯍꯥꯏꯕ ꯂꯩꯌꯦꯀꯣ ꯑꯗꯣ ꯌꯥꯝ ꯐꯕ ꯀꯥꯔꯠꯅꯦꯀꯣ ꯁꯤꯁꯦ ꯑꯃ ꯐ꯭ꯌꯨꯆꯔ ꯄꯣꯖꯤꯁꯟꯅꯦꯕ ꯁꯤꯗ ꯂꯩꯔꯤꯁꯦꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯁꯤꯁꯦ ꯌꯥꯝ ꯐꯅ ꯂꯩꯕꯅꯤ나 ꯍꯥꯏꯗꯤ ꯃꯃꯥꯡꯒꯤꯗ ꯀꯩꯗ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏ ꯆꯍꯤ 3-4ꯗꯩ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗ ꯊꯥ ꯑꯃꯗꯗꯤ ꯐꯒꯗꯕꯅꯦ ꯈꯤꯇꯪ ꯃꯇꯝꯗꯤ ꯂꯧꯒꯅꯤꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯀꯩꯅꯣꯝꯃ ꯁꯦꯌꯔ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯑꯣꯏꯔꯣ ꯑꯇꯩ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯃꯇꯝꯒꯤ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯗꯤ ꯁꯤ ꯅꯨꯃꯤꯠꯇ ꯁꯤ ꯇꯧꯕꯤꯌꯣ ꯈꯣꯠꯄꯤꯌꯣꯒ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯁꯨ ꯐꯣꯂꯣ ꯇꯧꯕꯤꯌꯣꯕ ꯑꯗꯨꯝꯕꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯐꯅ ꯀꯥꯟꯅꯕꯅꯦꯕ ꯑꯗꯨꯝ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯣꯏꯔꯣ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤꯗ ꯑꯣꯏꯔꯣ ꯑꯩꯒꯤ ꯊꯕꯛꯀꯤꯗ ꯑꯣꯏꯔꯣꯀꯣ
ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯃꯊꯪꯒꯤ ꯀꯥꯔꯠꯁꯤꯅ ꯑꯩꯅ ꯇꯧꯔꯣꯏꯗꯕ ꯈꯇꯪ ꯑꯦꯚꯣꯏꯗ ꯇꯧꯒꯗꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯁꯤꯅꯤꯀꯣ ꯀꯥꯔꯠꯁꯤꯒꯤ ꯃꯁꯛꯁꯦ ꯍꯟꯗꯛꯀꯤ ꯀꯥꯔꯠꯁꯦ ꯃꯁꯛ ꯍꯥꯏꯗꯤ ꯀꯂꯔꯐꯨꯜꯗꯤ ꯌꯥꯝꯅ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯤ ꯍꯟꯗꯛ ꯆꯍꯤ ꯑꯅꯧꯕꯒꯤ ꯀꯥꯔꯠꯁꯦꯀꯣ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯔꯦ ꯍꯥꯏꯗꯤ ꯀꯂꯔꯐꯨꯜ ꯀꯥꯔꯠꯅꯤꯅ ꯍꯥꯏꯗꯤ ꯂꯥꯏꯐꯁꯨ ꯑꯗꯨꯝ ꯀꯂꯔꯐꯨꯜ ꯑꯣꯏꯁꯅꯣꯅꯀꯣ ꯑꯗꯣ ꯁꯤꯗ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯀꯩꯅꯣꯝꯃ ꯗꯤꯁꯤஷꯟꯒꯨꯝꯕ ꯂꯧꯕ ꯃꯇꯝꯗꯀꯣ ꯌꯥꯝꯅ ꯑꯟꯁꯤꯌꯣꯔ ꯑꯣꯏꯕꯗꯣ ꯑꯃꯨꯛꯃꯨꯛ ꯇꯧꯋꯦꯀꯣ ꯍꯥꯏꯗꯤ ꯁꯤꯌꯣꯔ ꯑꯣꯏꯗꯕꯗꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯁꯤꯌꯣꯔ ꯑꯣꯏꯔꯀꯥꯟꯗ ꯂꯧꯕꯤꯌꯣꯕ ꯉꯁꯥꯏꯒꯤ ꯗꯤꯁꯤஷꯟꯒꯨꯝꯕ ꯂꯧꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨꯒ ꯃꯐꯝ ꯆꯥꯕꯗ ꯏꯟꯚꯦꯁ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯐꯝ ꯆꯥꯕꯗ ꯏꯟꯚꯦꯁ ꯇꯧꯕꯤꯕꯀꯣ ꯑꯗꯣ ꯑꯃꯨꯛꯁꯨ ꯈꯪꯕ꯭ꯔꯥ ꯑꯃꯨꯛ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯍꯥꯏꯗꯤ ꯔꯤꯇꯔꯟꯗꯤ ꯐꯅꯌꯥꯝ ꯂꯥꯛꯑꯦꯅꯁꯨ ꯈꯜꯂꯁꯦꯕ ꯑꯗꯨꯝ ꯑꯩꯒꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯆꯠꯂꯤꯅꯦꯁꯨ ꯈꯜꯂꯁꯦꯕꯀꯣ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯗꯕꯗꯣ ꯑꯃꯒ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯐꯪꯉꯛꯏꯕ ꯑꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯁꯤꯗ ꯌꯥꯝꯅ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯗꯕ ꯈꯣꯠꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯏꯕꯤꯌꯣ ꯁꯦꯇꯤꯁꯐꯥꯏ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯒꯤꯞ ꯑꯞ ꯇꯧꯒꯅꯣ ꯒꯥꯏꯗꯦꯟꯁꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗꯁꯨ ꯈꯪꯕ꯭ꯔꯥ ꯇꯞꯅ ꯂꯣꯏꯅ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯗꯨꯅꯀꯣ ꯌꯥꯝ ꯀꯥ ꯍꯦꯟꯅꯀꯣ ꯍꯥꯏꯗꯤ ꯍꯥꯊꯨ ꯇꯧꯁꯟꯒꯦꯁꯨ ꯈꯟꯕꯤꯒꯅꯣꯕ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖꯁꯤꯅꯀꯣ ꯑꯗꯨꯒ ꯑꯇꯩꯀꯣ ꯍꯥꯏꯐꯦꯠꯇꯪ ꯆꯍꯤꯒ ꯀꯩꯀꯩ ꯍꯥꯏꯗꯤ ꯄ꯭ꯔꯣꯐꯦꯁꯟꯒꯤ ꯃꯇꯥꯡꯗꯒ ꯍꯥꯏꯐꯦꯠꯇꯪ ꯈꯤꯇꯪ ꯍꯥꯏꯖꯔꯝꯃꯒꯦꯀꯣ ꯄ꯭ꯔꯣꯐꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯗ ꯆꯠꯄ ꯌꯥꯒꯅꯤꯀꯣ ꯍꯥꯏꯗꯤ ꯍꯦꯜꯠ ꯔꯤꯂꯦꯇꯦꯠ ꯐꯤꯜꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟ ꯍꯥꯏꯔꯒꯗꯤ MBBS ꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯅꯔꯁꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯦꯞ ꯇꯦꯛꯅꯤಷꯤꯌꯟꯅꯦ ꯍꯥꯏꯔꯁꯦꯀꯣ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯗ ꯇꯝꯍꯟꯅꯤꯡꯕ ꯈꯣꯠꯍꯟꯅꯤꯡꯕ ꯑꯗꯒꯤ B Farm ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯃꯦꯗꯤꯀꯦꯜ ꯔꯤꯂꯦꯇꯦꯠ ꯐꯤꯜꯀꯣ ꯍꯥꯏꯗꯤ MBBS ꯇꯧꯔꯒꯅ ꯐꯔꯦꯀꯣ ꯌꯥꯝꯅꯀꯣ ꯑꯗꯣ MBBS ꯍꯥꯏꯗꯤ ꯑꯗꯨꯃꯛ ꯍꯥꯏꯗꯤ ꯇꯧꯕ ꯉꯝꯕꯒꯤ ꯑꯩꯉꯣꯟꯗ ꯑꯩꯗꯣ ꯉꯝꯃꯣꯏꯅ ꯏꯁꯥ ꯏꯊꯟꯗ ꯑꯗꯨꯝ ꯈꯟꯖꯕꯁꯨ ꯌꯥꯎꯋꯤꯅꯀꯣ ꯑꯗꯨꯗꯨꯅ ꯑꯇꯣꯞꯄ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯒꯨꯝꯕꯗ ꯏꯟꯕꯤꯕ ꯌꯥꯏꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯍꯥꯟꯕꯗꯀꯣ ꯑꯗꯨꯒ ꯑꯗꯒꯤ ꯅꯦꯚꯤꯒꯨꯝꯕꯒꯤ ꯊꯕꯛꯀꯨꯝꯕꯀꯣ ꯑꯗꯨꯝꯕ ꯇ꯭ꯔꯥꯏ ꯇꯧꯍꯟꯕ ꯌꯥꯏ ꯑꯗꯨꯒ ꯑꯣꯖꯥ ꯅꯨꯡꯖꯥꯒꯨꯝꯕ ꯑꯗꯨꯝꯕ ꯑꯃꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯣꯜꯔꯦꯗꯤ ꯍꯥꯟꯅ ꯂꯩꯔꯤꯕ ꯃꯤꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯍꯟꯗꯛ ꯆꯍꯤꯁꯦ ꯄꯣꯂꯤꯇꯤꯛꯁ ꯌꯥꯎꯕ ꯀꯥꯟꯅꯒꯅꯤꯀꯣ ꯄꯣꯂꯤꯇꯤಷꯤꯌꯟꯁꯀꯨꯝꯕ ꯑꯣꯏꯔꯛꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅꯁꯨ ꯑꯣꯏꯌꯦꯀꯣ ꯈꯇꯪꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛꯀꯣ ꯍꯥꯏꯗꯤ ꯑꯣꯟꯂꯥꯏꯟ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯗꯤ ꯇ꯭ꯔꯦꯗꯤꯡꯁꯦ ꯁꯖꯦꯁꯄꯨꯗꯤ ꯇꯧꯗꯦꯀꯣ ꯑꯗꯨ ꯇ꯭ꯔꯦꯗꯤꯡꯒꯨꯝꯕꯁꯦ ꯑꯗꯨꯝ ꯈꯔ ꯇꯧꯕꯤꯕ ꯌꯥꯒꯅꯤꯀꯣ ꯍꯥꯏꯗꯤ ꯑꯣꯟꯂꯥꯏꯟ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯈꯣꯠꯄ ꯃꯤ ꯂꯩꯔꯒꯗꯤ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯆꯍꯤꯁꯤꯅꯀꯣ ꯀꯔꯝꯕ ꯆꯍꯤ ꯐꯒꯗꯒꯦ ꯍꯥꯏ ꯀꯥꯟꯗ ꯆꯍꯤ 10 ꯀꯣ ꯆꯍꯤ 15 ꯆꯍꯤ ꯈꯇꯪ ꯌꯥꯝꯃꯦ ꯍꯟꯗꯛꯀꯤ ꯄꯤꯔꯤꯁꯤꯅꯀꯣ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯉꯁꯥꯏꯒꯤ ꯃꯃꯥꯡꯒꯤ ꯔꯥಶꯤ ꯃꯌꯥꯝꯗꯨꯒ ꯍꯥꯏꯔꯨꯔꯒꯗꯤ ꯆꯍꯤ 10 ꯆꯍꯤ 15 ꯆꯍꯤ 19 ꯆꯍꯤ 33 ꯆꯍꯤ 39 ꯑꯗꯒꯤ ꯆꯍꯤꯁꯦ 94 ꯀꯣ 98 ꯁꯤꯒꯤ ꯆꯍꯤꯉꯩꯁꯦ ꯐꯒꯅꯤꯀꯣ ꯍꯟꯗꯛ ꯆꯍꯤꯁꯦ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯨꯝ ꯍꯛꯆꯥꯡꯕꯨꯗꯤ ꯍꯥꯏꯗꯤ ꯁ꯭ꯇꯦꯃꯤꯅꯥ ꯁ꯭ꯇ꯭ꯔꯦꯡ ꯑꯗꯨꯝ ꯂꯩꯖꯩꯀꯣ ꯃꯁꯥꯒꯤ ꯑꯗꯣ ꯃꯄꯥꯟꯒꯤ ꯆꯤꯟꯖꯥꯛ ꯀꯩꯀꯥꯁꯦ ꯈꯤꯇꯪ ꯑꯦꯚꯣꯏꯗ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯅꯥꯀꯣꯡ ꯅꯥꯇꯣꯟ ꯁꯤꯒꯤ ꯃꯔꯤꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯗꯒꯤ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯗꯨꯝꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕ ꯂꯩꯀꯣ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒꯀꯣ ꯈꯤꯇꯪꯀꯣ ꯀꯩꯅꯣꯔꯣꯝꯗ ꯑꯩꯈꯣꯏꯒꯤ BPꯒꯨꯝꯕ ꯗꯥꯏꯕꯦꯇꯤꯁꯀꯨꯝꯕꯀꯣ ꯔꯦꯒꯨꯂꯔ ꯆꯦꯛ ꯇꯧꯊꯣꯛꯄꯤꯌꯣ ꯑꯗꯨꯒ ꯁꯤꯗꯅ ꯑꯦꯗꯚꯥꯏꯁ ꯍꯥꯏꯔꯒꯗꯤ ꯔꯦꯒꯨꯂꯔ ꯌꯣꯒꯥ ꯃꯦꯗꯤꯇꯦꯁꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕꯁꯦ ꯇꯧꯕꯤꯌꯣꯀꯣ ꯑꯦꯛꯁꯔꯁꯥꯏꯁꯀꯨꯝꯕ ꯍꯥꯏꯗꯤ ꯋꯦꯠꯁꯦ ꯀꯟꯇ꯭ꯔꯣꯜꯗ ꯊꯝꯕꯤꯌꯣ ꯋꯦꯠ ꯍꯦꯟꯒꯠꯍꯟꯒꯅꯨꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤꯅ ꯑꯩꯈꯣꯏꯒꯤ ꯀꯔꯀꯠ ꯔꯥಶꯤꯒꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯑꯩ ꯁꯦꯌꯔ ꯇꯧꯔꯛꯑꯒꯦ ꯑꯗꯨꯝ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯉꯝꯕꯔ ꯌꯦꯡꯉꯁꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯊꯦꯡꯉꯕꯗ ꯑꯗꯨꯝ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯨꯝꯕꯗ ꯑꯗꯨꯃꯥꯏꯅ ꯁꯦꯌꯔ ꯇꯧꯖꯔꯛꯑꯒꯦꯀꯣ ꯊꯦꯡꯛ ꯌꯨ